Lakhipuronline online puthokjaba April ki tang 13 Sagolse numit ki Khomjinba Pao tabirasi. Ahanbada maruoiba pau. Numit tarani chathakiba mitei mayek tambagi thauram loisinkhre makok mathang tarabasingda certificate khusinakre Kasar Silchar gi DC office mamangda mitei yellow mayek kanba amasung sandok pulup asamna selangduna wakat mifam pangthokre Netaji ki chamaga kunmanga subo mapok komon ga mari lenana moirang yaukadoba bike rally ama Silchar dagi lamthakre amasung khongjom numit ka mari lenana ipu pauna ningsing thangta athoi hen tanaba pangthokadori Haujik mapung oiba pau tabirasi Directorate of Language Planning and Implementation Government of Manipur gi makhada mitei irol iek loina silon apun balup Milal Kangleipak Milal Kasarpana amadi Manipuri Youths Front of Assam Maifana Khusamladuna numit tarani chupna mitei mek tambagi thoram ngarang loisinkhre Kasar gi chingdong leikai Binakandi Poilapul amadi Kamranga gi center mari gi apunba mahiroi chani ga yangkhairomda maipakna certificate yenthokre April ki tang 13 imsakation mita Kasar Binakandi gi South Barak Rural Development Agency holda pangthokiba thoromaduda President oina Yanglem Biren Mitei Milal Kangleipak Chief Guest oina Mutum Rina Chairperson MDC Special Guest oina Dr. KN Chan Chairman MLPCC Guest of Honor oina Mutum Babaton President Milal Kasarpana RK Gopal Sana President MSPA Kasar District Yumnam Nadia Chan General Secretary Mitei Pukailup Kabrabam Bikramjit General Secretary Amsu L Chandrakala President Jaipur Kamranga GP Ima Sanathoi Devi President Ampal Thangjam Brojen President Maifana Chingba Miyoi Singh Taistaphamki Chief Guest na Maira Chukholaba matung Maifagi Secretary General Soram Thoibana Taramna Okpagi Warul Piki Naurem Nongmai Lembi Leima Organizing Secretary Milal Kangleipakna Tharomgi Nungi Oiba Warul Piki Tharomga Mari Lenana MDC ki Chairperson Mutum Rina na hai Aikhoina mayek tamsinbada mangjaba amata leite Khwaidagi laibak thibadi Nipan suba schedule da chankibagi asuk kuiraba phawba sida Chayet nabadagi hojik phawba senyekta hapangamdudana leiri Government ta tainabana kanaroi masi aikhoigi asuibanani haiki Center marigi ahanba anisuba ahumsuba tarba mahiroi singda certificate piki Milal Kasar Panagi General Secretary Dr. Saitabatina Thagad Wahi Pibaga Lunana Thoram Luisinki Adubu ating balay say na balay ay na adubu bada adubu man negative side ko na tandara galay batala gadi ay po mancha pangamoy ay po akibat tandana ngasi dunia damina English ay damina French maron German language kami Italian kami may di po na may di isagi may kamal karagumba Ekoi nawya fulogi mayak ama leram batala gusu adu sutam ngani karino mayak tambara akai balaite magi mayak gusu ko hinjan ngani mayak gusu ko na hoye chalan dada mayak ama didi ko mayam ne support to file pramate ki live thibadi ngasi 2022 da laga miti mayak tamli me na ipin tamna base sigai ne ikai ni ngai leite ai sidul channi ba kuire miti mayak thi adubu lupa da miti mayak se karamba hapkani na government decision lobang ngamdabadagi ngasi mawba ikuna lupa da ikogi loan bo ikuna ibangamdabase government tanara kanaroi miti ikuni asoi bani na ina lauje dalai ni manipur dagi hojing manipur da ayam ba tarik sinja hojing miti mayak loi ono bagi sabak sekan betul na miti mayak da hojing odatu na manige kaiba sastra da do hojing miti mayak loi da anda to na kan na Adu aku isu hai bagi dargarai mayak tambi bai na uji mayak tambi bai ni sya harang ni matung ni mayak tambi bai ba wai je season aralo ya Kangan jaba ma Lakhipur Binakandi Part 2 da leiba Dukandar gi office ki damak receptionist kam sales representative nupi ama aduga delivery boy amaga thabak logodori Receptionist cum sales representative ki damak mahi ki thak yamdrabada 12 pass tawba oigedabani aduga delivery boy ki damak masagi gari macha leibada hena khutong chaba pigani akupa marol ki damak hello@
dukandar.com da email tobiraku natraga mobile number 725924451 da ayuki pung 10 dagina nungthilgi pung 5 phawbagi manungda pau phawnabiu natraga dukandar gi binakandi part 2 da leiba office da haktingnana lakpa yagani hairi April gi tang 12 jumsakaisha numita Kasar Silchar gi DC office mamangda mite yellow mayek kanba amasung sandok pulup asam na silangduna wakat mifam ama pangthokre hairiba wakat mifam asida maiphana milal ga kusamna duna mite mayek kuntaret pu takpi tabibagi khongjang ama Kasar gi mafam kayada haukiba April gi tang manga dagi chatharakhiba dubu yaningdaba phongdokhi Lup asigi wangang loisingna paumi singda wangang laduna Assam Sarkar gi ayaba yaudana chayet naduna leiriba mayek asibu Nampuda school singda takpi tambibagi khongjang sangsilba asimak laibak thibani haiki masibu athuba matamda lephangadabani haina phongtokhi wakat mifamda saruk yakiba miyamna makuta play card paiduna asengba achumba mitei mayek puthokadabani haiba kholaw lawki matungda Kasar DC gi kuthangda Assam gi CM da Assam gi Maipa amadi Manipur gi Milal ga chungsinaduna chayet naba mitei mayek kuntaret haibadi konung mayek asibu Assam gi school sing amadi lamdam kayada Bharat Sarkar gi amadi Assam Sarkar gi ayaba yauduna takpi tambiriba asi thingjanbiu haina memorandum ama pisinki Netaji Subhash Chandra Bose ki chamaga kunmanga suba mapok komon nga mari lenana Manipur gi Moirang INA complex da pangthokadaba thorom da saruk yarunaba Silchar dagi miyoi 13 gi bike rally ama April gi 12 jumsakaisha gi ayuk Silchar Khudiram Bose ki murti manakta gi lamthakre Silchar gi saknairaba samasebi Haridas Datta amasung saknairaba mitei luchingba Dr. Maimom Santi Kumarna Phiral haiduna lamthaki Masigi mamangda chamaga kunmanga suba netaji gi mapok komon ningsing marup ki thobuba singna Khudiram Bose ki murti da haikat leikat tamki chatliba bike rally asiga loinana ningsing marup ki miyoi 10 romsu khongsat asida yaugani makhoi ngasi Moirang da thunglugani ning tamlaba Bharat ki machu ahum gi Phiral Bisnupur jila gi Moirang da Indian National Army na ihan hana singkhat ki banumit ki ningsing thoram Moirang gi INA Martyrs Memorial Complex da ngasi pangthokani thauramda saruk yarurba matung tang 15 da Silchar da thunglagani Netaji gi chamaga kunmanga suba mapok komon ningsing marup ki Manipur State Committee amasung All India Committee asina sinliba thauramasida Committee gi National Secretary Bharati Mukherjee na athoiba mithung oidana pangthokani amasung Bharat ki mafam khudingda nimit asibu pangthoktuna Netaji gi ideology singbu nohunana Naharol Singda Khanganduna Ima Leibakpu Nungsibagi Ithil Phahonba ngamnabagi pandamni hairi Thengna phangba paw amada Kasar dagi lamthakiba bike rally adu Jiribamda okre Netaji Subhash Chandra Bose birth anniversary celebration committee Jiribamna Gularthol da leiba leibak lei hotel da taramna okhi bike rally adu da Assam amadi Tripura gi miyoi singnasu saruk jakhi Paugi marak thanna atenba break ama Yausang amadi sajibu thagi harau kumai marak asida nungairaba paujal ama puduna lakjari lamdam asida ihan hanba oina yumda tangai phadana changba potlam sing adonggi yum phawba thinjarakpagi khudongchaba pizari kaithel gi mamalda phanglagadaba pochai singasi kari karino haibadu aikhoi gi website da changlaga yengbiu ngasimak order tobiu aikhoi gi website www.dukandar.com ahan bagi oina akaknaba mafam kharada home delivery gi khudongchaba pizari akupa marol gi damak mobile number 7896677707 da pau phaunabiu April gi tang kunhumdoi khongjong numit na lakpa sida Manipur khunai gi leisem lon lengak lon jumba lon gi punsi mahingda pathang puthang ko ki ipai pusingna yek taret ki amatangai raba
lamdam asigi yanglen saru oiriba huyen lalong thangta gi mahisibu kannanabagi damak leijariba apunba Manipur huyen lalong lupna leibak asigi damak Manipur Anglo-War lising maga chamapan marputra mathoi khongjom lanphamda ningtam bangak nanabagi damak thawaina pontha oikraba khongmi lanmi athoba singi nganglo khuya thambal sokna haikat laikat tamjabaga loinana thangtana thogolsu pangthok jagani haina lup asina thadorokpa press cherolama da phongdorakli khongjom gi lanphamda athoba singda ikai khumnaba utlaba matungda khongjom numit kamari lenana iputhau ikop ningthau lamding thobal district ki haraupungda Manipur imagi tomthin nganba lanphamdagi samai leiduna jelak khidraba yeknabagi mikha ponduna hingadabagi saruk sikhibana phai haiduna irei paki damak thawai kathokraba ipu pauna ningsing thangta athoi hen tanaba handak chahigi April gi tang 22 amadi 19 da thang chungoi haiba thang chungoi chainaba thangta chainaba pangthokadori lamdam asida leiriba huyen lalong thangta gi sintam sang lupsingna saruk yabiu haina cherol asina makhatari aroibada maruoiba pau amukhanna numit tarani chathakiba mitei mayek tambagi thoram loisinkhre makok mathang tarabasingda certificate khusinakre kasar silchargi DC office mamangda mitei yelong mayek kanba amasung sandok pulup asamna selangduna wakat mifam pangthokre Netaji gi chamaga kunmanga subo mapok komon ga mari lenana moirang yaukudoba bike rally ama silchar dagi lamthakre amasung khongjom numit ka mari lenana ipu pauna ningsing thangta athoi hen tanaba pangthokadori Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare